ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯃꯥꯅ ꯉꯟꯅ ꯂꯪꯊꯣꯛꯑꯝꯕ ꯑꯉꯥꯡ ꯑꯃꯈꯛꯅꯤ꯫ ꯃꯕꯣꯛꯅ ꯃꯃꯥꯁꯨ ꯑꯣꯏꯕ ꯃꯕꯣꯛꯁꯨ ꯑꯣꯏꯕ꯫ ꯃꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯕꯣꯛꯅ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯒ ꯂꯥꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯟꯕꯤ ꯃꯕꯣꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯟꯅꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯇꯨꯁꯨ ꯁꯣꯜꯂꯕꯅꯤ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯆꯥꯁꯤꯡ ꯁꯦꯝꯕ ꯌꯥꯕ ꯃꯈꯩ ꯉꯝꯂꯤꯕ ꯀꯥꯟꯗꯗꯤ ꯁꯦꯝꯃꯒ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯨꯗꯨꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯥꯅ ꯄꯦꯟꯗ꯭ꯔꯤꯕ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯍꯜꯂꯒꯁꯨ ꯃꯄꯥꯡꯒꯜ ꯁꯣꯟꯖꯤꯜꯂꯛꯄ, ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯃꯅꯤꯡ ꯀꯥ ꯍꯦꯟꯅ ꯊꯨꯡꯍꯟꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯗꯤ ꯇꯝꯍꯜꯂꯤ꯫ ꯃꯕꯣꯛꯅ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯀꯦꯍꯜꯂꯛꯄ, ꯐꯨꯕꯤꯗꯕ, ꯉꯥꯡꯕꯤꯗꯕ, ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯇꯧꯍꯜꯂꯛꯄꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯏ꯫ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕ ꯆꯠꯄ, ꯎꯅꯕ ꯆꯠꯄ ꯑꯣꯏꯔꯣ, ꯕꯦꯔꯥ ꯕꯦꯔꯤ ꯂꯩꯇꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯕ, ꯃꯃꯥꯟꯅꯕꯤ ꯈꯣꯏꯗꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯎꯅꯕ ꯆꯠꯈꯤꯕ, ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯒ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄ, ꯑꯗꯨꯁꯤꯡꯗꯣ ꯃꯕꯣꯛꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯕꯣꯛꯇ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯀꯌా ꯑꯃ ꯍꯥꯏꯖꯜꯂꯒ ꯏꯃꯥꯟꯅꯕꯤ ꯈꯣꯏꯗꯒꯤ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯇ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯅ ꯃꯕꯣꯛꯁꯨ ꯊꯥꯖꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯇꯁꯦꯡꯅꯃꯛ ꯆꯠꯂꯒ ꯌꯦꯡꯕꯁꯨ ꯌꯥꯎꯏ꯫ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯂꯩꯔꯝꯕ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯕꯣꯛꯇꯨꯁꯨ ꯊꯥꯖꯕꯒꯤ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯌꯥꯏ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯉꯥꯎ ꯊꯤꯉꯥꯎꯒꯤ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯆꯍꯤ 53-54 ꯁꯨꯒꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯒꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ, ꯀꯣꯏꯕ ꯆꯠꯄ, ꯂꯥꯡꯕ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯕ, ꯃꯧ ꯑꯣꯏꯅꯤꯡꯕ ꯆꯍꯤ ꯃꯇꯥꯡꯗꯨꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯇꯧꯒꯅꯤ, ꯇꯨꯡꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯈꯣꯏꯗ ꯀꯔꯤꯃꯇ ꯂꯩꯕ ꯌꯥꯠꯅꯗꯦ꯫ ꯁ꯭ꯋꯥꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯆꯪꯂꯒ ꯁꯦꯟꯅꯒꯗꯕꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗꯕꯅ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯗꯨꯅ ꯁꯦꯟꯅꯖꯩ, ꯀꯨꯞꯅ ꯆꯦꯛꯁꯤꯟꯅ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯕꯣꯛ ꯑꯁꯣꯟꯕꯤꯗꯨꯅ ꯁꯦꯟꯅꯕ ꯉꯝꯗꯕꯅ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯃꯤ꯫ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯈꯥ ꯇꯥꯅ ꯇꯝꯍꯟꯕ ꯉꯝꯗꯕꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯎꯟꯄꯣꯠ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯞꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯕꯣꯛꯇꯨꯅ ꯑꯉꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯐꯤ ꯁꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯪ ꯂꯩꯔꯒ ꯃꯤꯉꯣꯟꯗ ꯁꯥꯍꯜꯂꯒ ꯐꯅꯦꯛ ꯑꯣꯏꯅ ꯄꯨꯈꯠꯂꯒ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯗꯣꯡꯗꯨꯅ ꯃꯁꯨ ꯃꯕꯦꯟꯒꯤ ꯆꯥꯔꯥ ꯋꯥꯠꯇꯅꯕꯁꯨ ꯍꯣꯠꯅꯕ, ꯃꯁꯨꯒꯤ ꯁꯅꯥ ꯈꯔ ꯈꯔ ꯁꯥꯕꯤꯕ, ꯐꯅꯦꯛ ꯐꯤꯔꯣꯜ ꯇꯨꯡꯁꯤꯟꯕ, ꯑꯎꯟꯄꯣꯠ ꯎꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯃꯕꯣꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯈꯜꯂꯨꯕꯅ ꯍꯌꯦꯡꯋꯥꯏ ꯃꯇꯤꯛ ꯆꯥꯔꯒ ꯃꯥꯅ ꯑꯌꯥꯕ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯕꯣꯛꯇ ꯍꯥꯏꯔꯛꯂꯕꯗꯤ ꯃꯕꯣꯛꯅ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯖꯒꯦ ꯑꯃꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥꯅ ꯅꯧꯀꯣꯜꯂꯛꯇꯕꯅ ꯍꯌꯦꯡ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ, ꯃꯃꯥ ꯃꯄꯥꯅ ꯅꯧꯀꯣꯜꯂꯛꯇꯕ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯕꯣꯛꯅ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯔꯒ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯌꯨꯝ ꯀꯩ ꯄꯥꯜꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯕꯣꯛꯅ ꯊꯥꯖꯔꯨꯗꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯁꯨ ꯇꯨꯝꯃꯤꯟꯅꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯑꯐ ꯐꯠꯇꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯔ ꯑꯗꯨꯃꯛ ꯇꯥꯛꯄꯤ꯫ ꯌꯨꯝ ꯄꯥꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯃꯕꯣꯛꯇ ꯂꯩꯇꯕꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯃꯔꯛꯇ ꯁꯥꯔꯒꯁꯨ ꯇꯣꯏꯅꯗꯤ ꯁꯥꯕ ꯍꯧꯗ꯭ꯔꯤ꯫ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯋꯥꯏ꯫ ꯃꯥꯅ ꯍꯥꯏꯕ ꯊꯕꯛꯁꯤ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯁꯞꯇ꯭ꯔꯅꯦ ꯁꯔꯥꯡꯅꯦ ꯏꯁꯧ ꯂꯥꯡꯕ꯫ ꯃꯕꯣꯛ ꯑꯁꯣꯟꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒ ꯃꯥꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯣꯏ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯅꯁꯨ ꯃꯥꯅ ꯃꯕꯣꯛꯄꯨ ꯉꯝꯅ ꯑꯗꯨꯃꯛ ꯆꯠꯄꯅ ꯑꯌꯥꯝꯕꯅꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯇꯟꯖꯥꯅꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯕꯣꯛꯇꯤ ꯃꯁꯥ ꯉꯝꯂꯕꯗꯤ ꯀꯜꯂꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯐꯅꯦꯛ ꯂꯧꯈꯠꯄ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ
Mana yumdagi thokiba oiragasu mabongna hekta thengnaraga yumda pusilakpa mamanabi khoida chaluine haragana kuirakanu haiba asigumba athingba ama thami adubu mabokto ngamdabadagi lekaida phani khombasing ado masu nupi aduna chatpa hawi. Masu nupina phani khomba chatpagi namada mayam sing aduna magi masuni haiba khangbagi phanikto adum pibirakpasu yawi. Masak munna khangba misingna mana chaliba adu hana mabongna chalingai matamdadi mamanabi khoida chatpani aduda mana chatningba mafamda chatpani haina khalamlabasu hausik mabokto ngamdana leibana mana chalibado phani khomba chatpa oiramgani haiduna mayamnasu aduma khali lakpa matamda harau harauna tawbi. Nupi macha adusu khangi mama mapa animak leikhidre magini haibada mabokto natana kanamata leite haiba masu khangjai. Adumoinama hausi maga nungsinariba nupa adu yamna lairaba amadi nupado yamna phai lairaba nupa oijarabasu suba nomba kali nisa pusa sade yumgi thaba inkhang su nomduna adum lei. Imung adugi cha ising phawba thonglaga adumak sai yamna gyan tai. Leirik yamna hai nongma natraga nongmadi achouba mi ama oigani haibagi asada hingjariba nupa ama khangni. Adugumlaba nupa aduga thengnabadagi makhoi ani pau phaunaduna nungsinaba horakpa matamni. Nupi masa adu inkhalakpa matamni masak haire fajai kuchuk kumen ngawi. Masak fajaba aduna maram oiraga maga khangnariba nupa aduna nupa atopana hairaga nupi adu magi oiba phanghoroi khanbadagi angang oirabasu oina chenduna makhoi animak punsi leipun seminaki. Asonbi mabok aduna yokpi thakpibani adugi sumathakta nupa adusu lairaba imungi macha masu oibana awun potki ka hena lamjen tanariba hausi oiriba matamgi chanabi asida yaudana nathairaga mabongna angamba khara pirakpa aduna makhoi harauna adumaglei. Nupa mayum adusu lairaba oibana haijing kharaigi luhongbagi sen mayam ama tinghanbagi mahutta icham chamba luhongba ama oina pangthokhi. Asumna mabani punsi leipun seminaki. Nupi macha adu luhongba matam khara leiraba matungda taringai matamda mana hana leirakpa thaba inkhang haire mabongna loina tawi sai sing thongi. Adugumba mayam adu hainaraktaba amadi iyum haibasiga migi mayum haibasiga tauningba kusi tawba yade tongan ba thabak thoram ngaktani yum amaga amata manaba nate. Aduna mana hana leiramliba mawong matau hingamliba style hausi oiriba phibam asiga yamna thina khenai. Leisaringai matamda thaba amata tawba nate mabongna loina tawraga chak chasi lao haina kawba phawbada phone pairingaida chak chasi kaina kawrakpada yamna sauningbi matamduni. Aduna nupi macha adu luhongle mau oire haijaragasu magi wakhaldadi maune haibase masana yajade maramdi inkhalakpa matamni wakhan angang oiri. Aduna mauga leisabigagi khenaba makhoida khangba nate. Aduna leiriba yumlei karai oiriba tauriba thabak mayam mangonda hainadaba nupa aduga maga nusinana leiminaragasu yum aduda tauriba chanariba niti niyom khudima mana khwaidagi hena hainadaba pamdaba ngakta oibana nupa adu nungsirabasu atopa nupasing pau phaunaba horakhi. Hausi mana pau phaunariba nupa asisu leisaringai matamda amura anirak unaba chaluraba nupani. Paisa yamna paiba mana hariba makhai leibiba unaba chatpa matamda atangba restaurant pusanba branded ki oiba mafi marongakta set chaba gari atangba thauba nupani. Magi wakhanda karigumba ama khalakpa matamda nupa adu ningsinglakpadagi phone number yaubana nupa aduda tawsilaga luhonglaba yum palaba mana luhongdri leisari aigi phone tahobadagi nangonda pau phaurakpa ngamdabani sim sidi mangde phone da hapchanba matamda save tawraga leirambadagi tawrakpani. Huzikti phone gi matamni kanana khangwa ngamgani masak mataw phajaba nupi amana nupa amada pau phaurakpa haibasi makhoigidi mangjaba karisu leite. Adugi sumathakta mal yum palure hongle haiba nupa aduna khangba nate. Asida maram oiraga laraba nupa adudi hana thabak sudabida leiramlabasu yum palaba luhonglaba haibadu oirabana magi nupina chaningba seningba maning thungnabagidamakta
ꯆꯦꯛ ꯁꯨꯕ ꯌꯥꯎꯕ ꯆꯠꯂꯤ꯫ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯨꯠ ꯃꯁꯥꯗꯨ ꯏꯄꯣꯛ ꯄꯣꯛꯊꯣꯛꯏ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯕꯤꯗꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯂꯒ ꯑꯗꯨꯝ ꯊꯣꯛꯏ꯫ ꯌꯨꯝꯗ ꯕꯣꯕꯣꯛꯅ ꯂꯥꯛꯑꯣ ꯍꯥꯏ, ꯕꯖꯥꯔꯗ ꯄꯣꯠꯆꯩ ꯂꯩꯕꯤꯒꯦ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯅ ꯀꯧꯏ ꯍꯥꯏꯕꯅ ꯅꯨꯄꯥꯗꯨꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯑꯩꯅ ꯂꯩꯕ ꯉꯝꯗ꯭ꯔꯒꯁꯨ ꯕꯣꯕꯣꯛꯅ ꯀꯧꯔꯤꯉꯩꯗꯨꯗ ꯂꯩꯍꯜꯂꯨ, ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯐ ꯐꯖꯅ ꯑꯗꯨꯃꯛ ꯊꯥꯗꯣꯛꯈꯤ꯫ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯃꯕꯣꯛꯅ ꯀꯧꯔꯒ ꯆꯠꯄ ꯅꯠꯇꯦ, ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯆꯠꯄꯅꯤ꯫ ꯂꯩꯁꯥꯕꯤꯒꯤ ꯐꯤꯖꯣꯜ ꯃꯅꯨꯡꯗ ꯁꯦꯠꯂꯤꯕꯅꯤ, ꯃꯈꯣꯏꯅ ꯀꯅꯥꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯊꯛꯇ ꯐꯅꯦꯛ ꯁꯦꯠꯆꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯤꯅ ꯈꯪꯂꯔꯣꯏꯗꯕ, ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯂꯔꯣꯏꯗꯕ ꯃꯐꯝ ꯖꯒꯥ ꯌꯦꯡꯗꯨꯅ ꯒꯥꯔꯤꯗ ꯇꯣꯡꯈꯠꯈꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯐꯅꯦꯛ ꯁꯦꯠꯂꯒ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯪꯂꯨꯔꯕꯁꯨ ꯏꯃꯥꯟꯅꯕꯤꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯁꯥꯔꯒ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯂꯥꯛꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯕꯣꯕꯣꯛꯈꯣꯏꯅ ꯌꯥꯗꯦ, ꯃꯈꯣꯏꯅ ꯌꯥꯗꯦ ꯍꯥꯏꯖꯤꯜꯂꯒ ꯅꯨꯄꯥ ꯑꯗꯨ ꯈꯪꯗꯕꯅ ꯍꯣꯏ 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 ꯅꯪꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤꯅꯦ ꯀꯥꯏꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯂꯩꯁꯥꯕꯤꯒꯤ ꯗ꯭ꯔꯦꯁꯇꯨꯗ ꯎꯅꯕ ꯑꯗꯨꯝ ꯆꯠꯂꯤ꯫ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯂꯛꯄꯅ ꯑꯎꯕ ꯃꯤꯁꯤꯡꯅꯁꯨ ꯃꯣꯏꯒꯤ ꯃꯧꯗꯨ ꯃꯥꯜꯂꯤ ꯍꯥꯏꯅꯕ ꯑꯗꯨꯝ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯃꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯈꯟꯖꯥꯅꯩ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯕꯨ ꯅꯨꯄꯥ ꯀꯣꯏꯅꯩ ꯍꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯅ ꯆꯦꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯈꯤ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯕꯣꯛꯈꯣꯏ ꯌꯨꯝꯗ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ, ꯃꯥꯅ ꯍꯥꯟꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯈꯟꯖꯥꯅꯩ꯫ ꯇꯧꯕꯇꯕꯨ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯔꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯐꯖꯔꯔꯣꯏ ꯈꯟꯕꯒꯤ ꯃꯕꯣꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯈꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯕꯣꯛꯇꯣ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯁꯨ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ, ꯃꯧ ꯑꯣꯏꯔꯕ ꯃꯥꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯁꯤ ꯑꯩꯁꯨ ꯉꯥꯏ, ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯉꯥꯏ, ꯉꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯃꯕꯣꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯦ, ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯀꯥꯏꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯤ ꯑꯣꯟꯅꯕ ꯅꯠꯇꯦ, ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣꯀꯥꯗꯨ ꯃꯕꯣꯛꯇꯨꯗ ꯎꯠꯂꯤ꯫ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯥ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯈꯪꯍꯜꯂꯤ꯫ ꯃꯕꯣꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯁꯨ ꯄꯥꯎ ꯑꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯍꯥꯏꯗꯣꯛꯄ ꯆꯠꯇ꯭ꯔꯦ꯫ ꯁꯥꯎꯅꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯈꯪꯉꯤ, ꯑꯗꯨꯅ ꯆꯪꯂꯨꯔꯒꯗꯤ ꯐꯖꯕ ꯑꯣꯏꯔꯔꯣꯏ ꯈꯟꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯂꯥꯎꯏ, ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯀꯣꯏꯅꯔꯒ ꯄꯨꯔꯒ ꯂꯥꯛꯏ ꯍꯥꯏꯗꯨꯅ꯫ ꯌꯨꯝ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ, ꯄꯩꯁꯥ ꯄꯥꯏ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯅꯕ ꯃꯥꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯟꯗꯨꯅ ꯀꯦꯁꯟ ꯅꯧꯁꯟꯅꯔꯒ ꯃꯌꯥꯝꯅ ꯄꯥꯝꯗꯦ, ꯊꯤꯟꯗꯣꯛꯈꯣ, ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯔꯒꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯀꯦꯁꯟꯕꯅꯦ, ꯑꯣꯏꯅꯁꯤꯟꯕꯅꯦ, ꯀꯦꯊꯔ ꯉꯥꯡꯁꯟꯕꯅꯦ꯫ ꯅꯨꯄꯥ ꯑꯗꯨ ꯄꯪꯊꯕꯗꯒꯤ ꯃꯧ ꯑꯣꯏꯔꯁꯨ ꯀꯩꯗꯧꯒꯦ, ꯍꯧꯖꯤꯛꯇꯤ ꯑꯄꯥꯝꯕ ꯂꯧꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ, ꯌꯥꯔꯁꯤꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏ, ꯑꯩ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯛꯄꯅꯤ, ꯑꯩꯁꯨ ꯃꯥ ꯄꯥꯝꯃꯤ, ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯗꯕꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯃꯁꯥ ꯌꯥꯅꯩ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯩꯅꯥ ꯀꯠꯈꯤ꯫ ꯆꯥꯎꯅ ꯂꯨꯍꯣꯡꯕꯗꯨꯗꯤ ꯂꯨꯍꯣꯡꯗ꯭ꯔꯦ, ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯅꯨꯄꯥ ꯃꯊꯟ ꯈꯛꯇꯅꯤ, ꯗꯨꯝ ꯗꯥꯝꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕ ꯄꯥꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯛꯂꯤꯕ ꯍꯦꯛ ꯆꯦꯟꯕꯗꯒꯤ ꯍꯧꯅ ꯃꯈꯣꯏꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯅ ꯅꯪꯗꯅꯕ ꯍꯥꯏꯗꯨꯅ ꯀꯩꯅꯥ ꯀꯠꯂꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯤꯡꯅꯕꯒ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯝꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯄꯩꯁా ꯄꯥꯏꯕ ꯌꯥꯝꯅ ꯄꯥꯝꯃꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯕꯒꯤ ላይረꯕꯁꯨ ꯂꯥꯏꯅ ꯃꯥ ꯍꯣꯠꯅꯕ ꯂꯦꯞꯇꯦ꯫ ꯌꯨꯝ ꯁꯥꯕꯗꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯌꯨꯝ ꯁꯥꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯌꯨꯝ ꯁꯥꯕ ꯌꯥꯎꯅ ꯌꯥꯎꯅ ꯃꯥꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗꯒꯤ ꯇꯝꯕ ꯌꯥꯕ, ꯍꯩꯕ ꯌꯥꯕ ꯃꯍꯩ ꯃꯁꯤꯡ ꯀꯌా ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯃꯤꯁꯇ꯭ꯔꯤꯗꯒꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯀꯥꯔꯛꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝ ꯁꯥꯕ ꯆꯠꯂꯨꯕꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯩꯁꯤꯟꯕ ꯍꯧꯗꯨꯅ ꯌꯨꯝꯗꯣ ꯆꯦꯡꯅ ꯌꯥꯝꯅ ꯆꯥꯎꯗ꯭ꯔꯕꯁꯨ ꯃꯊꯛ ꯃꯈꯥ ꯍꯩꯒꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯃꯆꯥ ꯑꯃꯈꯛ ꯌꯥꯠꯆꯩ꯫ ꯃꯥꯅ ꯃꯤꯒꯤꯗ ꯁꯨꯕ ꯌꯥꯎꯔꯨꯕꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯂꯩꯕ ꯌꯥꯕ ꯀꯩꯅꯣ ꯂꯩꯁꯤꯜꯂꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯔꯦ ꯃꯥꯁꯨ ꯍꯩꯖꯩ꯫ ꯑꯗꯨꯅ
ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯅꯦꯛꯇ꯭ꯔꯕꯁꯨ ꯊꯕꯛ ꯆꯠꯇꯕ ꯁꯪꯕ ꯃꯇꯝꯗ ꯃꯥꯅ ꯃꯊꯟ ꯈꯛꯇꯅ ꯁꯥꯔꯒ ꯌꯨꯝ ꯑꯗꯨ ꯇꯦꯛ ꯇꯦꯛ ꯁꯥꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯅ ꯂꯦꯞꯇꯗꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯍꯥꯏꯕꯁꯤꯗꯤ ꯁꯪꯒꯁꯨ ꯋꯥꯠꯇꯦ꯫ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯨꯁꯤ ꯀꯅꯥꯅ ꯊꯤꯡꯕꯤꯒꯅꯤ? ꯄꯩꯁꯥ ꯍꯥꯏꯔꯦ ꯃꯃꯥ ꯃꯄꯥꯗꯒꯤ ꯄꯤꯔꯣ ꯁꯠ ꯄꯨꯔꯒ ꯆꯠꯈꯤ꯫ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯋꯥꯕꯁꯨ ꯈꯪꯗꯕꯅ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯤꯖꯤꯟꯅꯅꯤꯡꯕ ꯁꯤꯖꯤꯟꯅꯖꯩ꯫ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯕꯦꯔꯥ ꯕꯦꯔꯤ ꯑꯝꯇ ꯂꯩꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ, ꯍꯜꯂꯛꯇꯕ, ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯇꯨꯝꯕ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯕꯦꯔꯥ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯧ ꯑꯗꯨꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯈꯔ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯥꯅ ꯊꯦꯡꯅ ꯍꯜꯂꯛꯄ, ꯌꯨꯝꯗ ꯍꯜꯂꯛꯇꯕ, ꯆꯥꯛ ꯆꯥꯅꯤꯡꯉꯒ ꯆꯥꯕ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯄ ꯑꯗꯨꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯧꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯉꯤ꯫ ꯅꯪꯅ ꯅꯨꯄꯥ ꯐꯥꯕ ꯍꯩꯇꯕꯒꯤꯅꯤ, ꯁꯦꯟꯅꯕ ꯍꯩꯇꯕꯒꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯉꯥꯡꯉꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯉꯣꯟꯗ ꯑꯣꯠ ꯅꯩꯕ, ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯏꯅꯥꯛ ꯈꯨꯜꯂꯤ, ꯂꯩꯕ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯥꯛꯑꯝꯕꯗꯨ ꯇꯩꯌꯣꯟꯅꯕ ꯑꯣꯏꯔꯛꯈꯤ꯫ ꯂꯥꯏꯔꯕ ꯄꯠ ꯇꯠꯄ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯕꯗꯅ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯉꯤ, ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯃꯉꯣꯟꯗ ꯃꯊꯥ ꯁꯥꯍꯟꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ, ꯆꯥꯛ ꯊꯣꯡꯕ ꯈꯔ ꯋꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯕ ꯃꯇꯝꯗꯗꯤ ꯆꯥꯛ ꯏꯁꯤꯡꯒꯤ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ꯫ ꯃꯩꯗ ꯂꯣꯏꯅ ꯃꯁꯥ ꯋꯥꯗꯕꯤꯗ ꯀꯣꯝꯅ ꯀꯣꯝꯅ ꯊꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯆꯥꯕ ꯃꯇꯝꯗ ꯄꯤ ꯁꯤꯟꯊꯔꯒ ꯆꯥꯕ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ, ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯄ, ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤꯅꯁꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯤꯔꯥꯏꯕꯒꯤ ꯆꯩꯅꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯈꯛꯇ ꯈꯟꯖꯔꯛꯏ꯫ ꯑꯍꯦꯟꯕ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯅ ꯊꯥꯡꯂꯨꯔꯤꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯐꯠꯇꯕ, ꯑꯔꯥꯟꯕ, ꯅꯨꯡꯉꯥꯏꯔꯛꯇꯕ, ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯔꯕ ꯃꯥꯅ ꯅꯨꯄꯥ ꯑꯃꯗꯁꯨ ꯑꯃꯨꯛ ꯄꯥꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯄꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯅꯤ ꯁꯨꯔꯕꯅꯤ ꯃꯥꯅ ꯂꯨꯍꯣꯡꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯀꯩ ꯐꯖꯩ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯆꯠ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯌꯨ ꯊꯛꯄ ꯃꯤ ꯑꯃꯅ ꯌꯨꯗ ꯖꯨꯔꯥꯏ ꯆꯨꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯅꯥꯏ, ꯑꯃꯗ ꯑꯃꯨꯛ ꯅꯥꯏꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯃ ꯐꯠꯇ꯭ꯔꯦ, ꯑꯃꯗ ꯑꯃꯨꯛ ꯅꯥꯏꯒꯦ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯃꯛ ꯃꯀꯣꯛ ꯑꯗꯨꯗ ꯆꯨꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯇꯥꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯂꯦꯞꯇꯦ, ꯑꯗꯨꯃꯛ ꯐꯥꯎꯅꯩ꯫ ꯍꯟꯗꯛ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯄꯩꯁꯥ ꯄꯥꯏꯕ, ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ, ꯊꯕꯛ ꯇꯧꯏ꯫ ꯃꯆꯦ ꯃꯆꯟꯁꯤꯡ ꯗꯣꯛꯇꯔ ꯑꯣꯏꯕ, ꯅꯔꯁ ꯑꯣꯏꯕ, ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯨꯕꯅ ꯗꯣꯛꯇꯔ ꯑꯣꯏꯕ, ꯅꯔꯁ ꯑꯣꯏꯕ, ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯏꯃꯨꯡꯅꯕꯨ ꯏꯁꯧ ꯂꯥꯡꯅꯔꯝꯒꯗ꯭ꯔꯥ, ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕ, ꯎꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯩꯔꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯥꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯀꯔꯥꯏꯗꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯍꯪꯗꯦ꯫ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ, ꯂꯩꯅꯤꯡꯕ ꯂꯩꯁꯅꯨ, ꯃꯥ ꯑꯃ ꯂꯩ, ꯃꯧ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯗꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯦ, ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯏ꯫ ꯑꯗꯨꯅ ꯃꯥꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯍꯜꯂꯛꯇꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯊꯤꯒꯅꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯦ ꯍꯥꯏꯕꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯄꯩꯁా ꯄꯤꯌꯨ, ꯕꯔꯥ ꯄꯤꯌꯨ, ꯊꯕꯛ ꯆꯠꯀꯦ, ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯦꯝ ꯃꯀꯨꯅ ꯑꯗꯨꯃꯛ ꯄꯤ꯫ ꯃꯅꯦꯝ ꯃꯀꯨꯗ ꯍꯥꯏꯕ ꯏꯀꯥꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯒ ꯂꯧꯍꯧꯕ꯫ ꯑꯁꯨꯝꯅ ꯄꯩꯁꯥ ꯈꯔ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯃꯥꯒ ꯍꯟꯗꯛ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯎꯅꯕ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯍꯟꯗꯛꯀꯤ ꯅꯨꯄꯥꯁꯤꯒ ꯎꯅꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯗ ꯑꯌꯥꯝꯕ ꯑꯣꯏꯅ ꯎꯅꯩ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯟꯅꯕꯒꯤꯗ ꯆꯥꯛ ꯆꯥꯅꯔꯤ, ꯃꯃꯥꯟꯅꯕꯒꯤꯗ ꯄꯨꯜꯂꯤ ꯍꯥꯏꯕꯗꯨ ꯃꯅꯦꯝ ꯃꯀꯨꯗ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯔꯤ, ꯃꯥꯏ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯌꯥꯎꯅꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏ ꯏꯃꯥ꯫
ꯀꯩꯊꯦꯜꯗ ꯊꯣꯡꯒꯥꯟꯗ ꯉꯥꯏ ꯂꯩꯔꯦ, ꯗꯨꯀꯥꯟꯗ ꯉꯥꯏ ꯂꯩꯔꯦ, ꯑꯩ ꯊꯣꯛꯂꯛꯑꯣ ꯍꯥꯏꯖꯟꯅꯔꯝꯃꯒ ꯑꯗꯨꯝꯅ ꯊꯣꯛꯂꯒ ꯎꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ, ꯊꯣꯡꯒꯥꯟꯗ ꯉꯥꯏ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯒ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯄ, ꯃꯥꯅ ꯍꯥꯟꯅ ꯌꯨꯝꯗ ꯆꯪꯂꯕꯅꯤꯅ ꯃꯃꯥꯈꯣꯏꯅꯁꯨ ꯍꯜꯂꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯅꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯂꯥꯛ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯨꯒꯦ ꯃꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕꯗꯤ ꯅꯠꯇꯦ, ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯀꯣꯏꯕ ꯆꯠꯂꯒ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯊꯩꯗꯨꯅ ꯅꯨꯃꯤꯠ 5-6ꯅꯤ ꯂꯩꯃꯤꯟꯅꯕ, ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯕꯗꯤ ꯌꯥꯗꯦ, ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯨꯒꯦ ꯍꯥꯏꯖꯤꯟꯅꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯗꯕ ꯌꯥꯗꯗꯨꯅ ꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯁꯦꯚ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯕꯣꯕꯣꯛ ꯍꯥꯏꯅ ꯇꯧꯁꯤꯟꯕ ꯈꯔ, ꯃꯃꯥꯟꯅꯕꯤꯒꯤ ꯃꯤꯡꯗ ꯇꯧꯁꯤꯟꯕ ꯈꯔ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯛꯂꯛꯂꯤꯕ ꯃꯤꯡ ꯑꯗꯨꯅꯗꯤ ꯃꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯒ ꯕꯣꯕꯣꯛ ꯍꯥꯏꯅ ꯊꯥꯔꯕꯗꯤ ꯆꯤꯡꯅꯗꯅꯕꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯀꯣꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯕꯅ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯇꯁꯦꯡꯅ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅ ꯈꯪꯍꯧꯗꯅ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯑꯉꯥꯡ ꯑꯣꯏꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯍꯨꯝ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯕꯁꯨ ꯎꯅꯕ ꯆꯠꯇꯦ, ꯃꯔꯝꯗꯤ ꯃꯥ ꯊꯥ ꯂꯦꯞꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯂꯨꯔꯕꯗꯤ ꯊꯣꯛꯂꯕꯗꯤ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯥ ꯁꯨꯖꯤꯜꯂꯛꯄꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯎꯅꯈꯤ꯫ ꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯕ ꯐꯨꯅꯕ ꯊꯣꯛꯇꯕ ꯅꯠꯇꯦ, ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯒꯤ ꯈꯜꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯊꯥꯖꯗꯦ, ꯑꯗꯨꯅ ꯑꯁꯤꯃꯇꯪꯗꯤ ꯃꯥꯡꯍꯧꯗꯅꯕꯒꯤꯗꯃꯛꯇ ꯀꯜꯍꯧꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯃꯕꯨꯛꯇꯒꯤ ꯍꯦꯛ ꯊꯣꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯐꯥꯎꯕꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯠꯅꯕ꯭ꯔꯁꯨ ꯍꯣꯠꯅꯗꯦ, ꯃꯥꯅ ꯍꯣꯠꯅꯕ꯭ꯔꯁꯨ ꯍꯣꯠꯅꯗꯦ꯫ ꯃꯅꯦꯝ ꯃꯀꯨꯗꯨꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯋꯥ ꯀꯞꯄꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯑꯣꯏꯅ ꯆꯦꯟꯗꯨꯅ ꯂꯩ꯫ ꯃꯅꯦꯝ ꯃꯀꯨꯅ ꯆꯦꯜꯂꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯑꯋꯥꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯑꯣꯏꯅ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ, ꯃꯐꯤ ꯃꯔꯣꯟ ꯂꯩꯔꯨꯒꯦ ꯍꯥꯏꯖꯤꯟꯅꯔꯒ ꯎꯅꯕ ꯆꯠꯂꯤ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯑꯍꯨꯝ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯧꯅꯤ ꯈꯪꯗꯕꯅ ꯂꯩꯁꯥꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤ꯫ ꯑꯗꯨꯁꯨ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯝ ꯊꯥꯏ꯫ ꯍꯟꯗꯛꯇꯤ ꯃꯕꯣꯛ ꯑꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯒꯅꯨ, ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯣꯡꯈ꯭ꯔꯣ, ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ, ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯩꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ, ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯅꯕ ꯑꯗꯨꯃꯛ ꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯩꯅꯗꯤ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ, ꯅꯣꯏꯔꯣꯝꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯟꯕ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ, ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯖꯒꯅꯤ, ꯇꯧꯕꯇꯕꯨ ꯗꯥꯟ ꯄꯤꯕꯈꯛ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯁꯨꯝꯅ ꯋꯥ ꯂꯣꯏꯁꯤꯟꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ ꯃꯕꯣꯛꯇꯨꯅ ꯗꯥꯟ ꯄꯤꯔꯒ꯫ ꯇꯧꯕꯇꯕꯨ ꯃꯕꯣꯛ ꯑꯗꯨꯗꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯑꯗꯨ ꯈꯪꯕꯅ ꯀꯨꯏꯅ ꯃꯇꯝ ꯀꯨꯏꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯅ ꯂꯨꯍꯣꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯌꯦꯡꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯥꯏꯕ ꯊꯕꯛ ꯇꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ꯫ ꯇꯧꯕꯇꯕꯨ ꯊꯕꯛ ꯇꯧꯔꯤꯕ ꯃꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯀꯣꯏꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ, ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯅꯕ ꯏꯃꯨꯡ ꯑꯣꯏ꯫ ꯃꯃꯧ ꯅꯨꯄꯤ ꯐꯪꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯀꯨꯕꯣꯛꯇꯣ ꯅꯨꯄꯤ ꯀꯣꯏꯕ ꯂꯦꯞꯇꯦ꯫ ꯅꯨꯄꯤ ꯀꯌꯥ ꯀꯣꯏ, ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯕꯒꯤ ꯕꯔꯥꯗ ꯊꯝꯂꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯎꯏ꯫ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯏ, ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯆꯠꯂꯒꯦ, ꯑꯩꯅ ꯂꯩꯔꯒ ꯅꯣꯏ ꯃꯌꯥꯝꯅ ꯄꯩꯁా ꯍꯦꯛꯇ ꯂꯧꯊꯣꯛꯏ, ꯂꯣꯏꯁꯤꯟꯕꯒꯤ ꯁꯔꯨꯛꯇ ꯉꯥꯡꯏ꯫ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥꯅꯕꯨ ꯀꯔꯤ ꯑꯐꯕ ꯁꯤꯡꯊꯥꯔꯒ ꯉꯥꯡꯒꯅꯤ? ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯉꯥꯡꯕꯒꯤ ꯁꯔꯨꯛ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕꯅ꯫ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯉꯥꯏꯒꯅꯤ ꯈꯜꯂꯒ ꯂꯥꯛꯄ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯁꯤꯡ ꯑꯁꯦ ꯏꯁꯧ ꯂꯥꯡꯕ, ꯈꯟꯅ ꯆꯩꯅꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯊꯣꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯩꯁా ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯅ ꯒꯞ ꯇꯧꯔꯝꯕ ꯃꯨꯛꯂꯝꯕ ꯑꯗꯨ ꯂꯥꯁꯇ ꯅꯨꯄꯥ ꯑꯗꯨ ꯐꯣꯔ ꯀꯥꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯈꯪꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯝꯗ ꯈꯪꯂꯛꯄ ꯉꯥꯛꯇꯅꯤ꯫
ꯐꯣꯔ ꯆꯥꯏ ꯍꯥꯏꯗꯨꯅ ꯈꯟꯅ ꯆꯩꯅꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯑꯔꯣꯠꯄꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯊꯥꯒꯠꯄ ꯆꯨꯝꯅ ꯐꯣꯇꯣ ꯊꯥꯒꯠꯄꯗꯁꯨ ꯀꯃꯦꯟꯗ "ꯅꯪꯁꯦ ꯏꯕꯦꯝꯃ ꯅꯃꯥꯏ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈꯤꯗ꯭ꯔꯦ, ꯅꯨꯄꯥ ꯀꯌꯥꯔꯛꯇꯅꯣ ꯅꯪꯅ ꯌꯨꯝ ꯄꯥꯟꯒꯗꯣꯔꯤꯁꯦ, ꯍꯟꯗꯛꯀꯤꯗꯨꯅ ꯀꯌꯥ ꯁꯨꯕꯅꯣ?" ꯑꯁꯤꯒꯨꯝꯕ ꯀꯃꯦꯟ ꯀꯌꯥ ꯄꯤꯁꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯧꯅꯤ, ꯑꯇꯣꯞꯄ ꯑꯃꯗ ꯂꯨꯍꯣꯡꯂꯨꯔꯦ ꯍꯥꯏꯕ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕ ꯍꯧꯔꯛꯏ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯈꯪꯉꯝꯗ꯭ꯔꯕꯁꯨ ꯈꯟꯅ ꯆꯩꯅꯔꯛꯄꯗꯒꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯤ ꯁꯥꯎꯅꯤꯡꯕꯅꯤ, ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ, ꯍꯥꯏꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ "ꯑꯩꯁꯦ ꯅꯪꯒꯤ ꯀꯌꯥꯔꯛ ꯁꯨꯕ ꯅꯨꯄꯥꯅꯣ?" ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯆꯦꯟꯕ ꯌꯥꯗꯦ, ꯀꯞꯇꯨꯅ ꯃꯕꯣꯛꯇ ꯐꯣꯟ ꯇꯧꯏ, ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯂꯨꯍꯣꯡꯂꯒ ꯂꯥꯛꯄꯗ ꯉꯥꯏꯕ ꯑꯣꯏꯕꯅ ꯋꯥ ꯈꯟꯅꯕꯗꯨ ꯏꯀꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯖꯨꯖꯥ ꯇꯧꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯒ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯆꯥꯎꯅ ꯂꯨꯍꯣꯡꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯔꯝꯕ ꯑꯗꯨꯗꯒꯤ ꯃꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ, ꯃꯧ ꯑꯣꯏꯅ ꯃꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯥꯛꯄꯒꯤ ꯁꯥꯎꯅꯤꯡꯕꯗꯨꯒ ꯃꯌꯥꯝꯒꯤ ꯏꯁꯧ ꯑꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯐꯨꯗꯣꯛꯏ꯫ ꯆꯥꯛ ꯆꯥꯕꯗꯨ ꯐꯥꯎꯕꯗ ꯃꯊꯤꯕꯣꯡ ꯄꯜꯂꯒ ꯄꯤꯖꯩ꯫ ꯁꯤꯒꯨꯝꯕ ꯃꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯆꯩꯅꯥ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯍꯥꯟꯕ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯝꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯃꯥꯅ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗꯦ, ꯑꯔꯦꯡ ꯄꯨꯊꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯒꯅꯤ ꯈꯜꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯇꯤꯟꯈꯪꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯥꯅ ꯂꯨꯍꯣꯡꯂꯒ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯔꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯃꯥꯅ ꯁꯥꯖꯈꯤꯕ ꯌꯨꯝ ꯑꯗꯨ ꯇꯦꯛ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯕꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯜꯂꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯥꯒꯠꯂꯛꯏ꯫ ꯑꯍꯥꯟꯕ ꯃꯥꯒ ꯂꯨꯍꯣꯡꯂꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯩ, ꯆꯥꯛꯆꯩ, ꯀꯜꯂꯛꯆꯩ, ꯌꯨꯝꯂꯩ ꯀꯔꯩ ꯂꯣꯏꯅꯃꯛ ꯃꯥꯁꯨ ꯈꯪꯉꯤ꯫ ꯇꯞꯅ ꯇꯞꯅ ꯃꯥꯒ ꯂꯣꯏꯅꯔꯝꯕ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ ꯄꯥꯎ ꯂꯧꯏ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯀꯣꯟꯕ ꯃꯥꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯊꯂꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯈꯛꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ, ꯎꯅꯤꯡꯉꯛꯏ, ꯅꯨꯡꯁꯤꯔꯛꯏ꯫ ꯃꯤꯅ ꯃꯆꯥ ꯄꯝꯕ ꯎꯕ, ꯃꯆꯥꯒ ꯆꯠꯃꯤꯟꯅꯕ, ꯀꯦꯅꯕ, ꯑꯣꯏꯅꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯃꯊꯃꯣꯏꯗ ꯍꯦꯟꯅ ꯀꯥꯕ ꯍꯧꯔꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯕꯅꯦ, ꯅꯨꯄꯥ ꯑꯅꯤꯒꯤ ꯆꯩꯅꯥ ꯃꯥꯅ ꯐꯪꯖꯕꯅꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯤꯕꯅ ꯂꯩꯃꯤꯟꯅꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯎꯅꯕ ꯃꯇꯝꯗ ꯏꯁꯧ ꯂꯥꯡꯅꯕ, ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯅꯨꯡꯁꯤꯅꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯦ, ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯤꯡꯉꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯎꯔꯝꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯙꯨꯞ ꯀꯠꯄ, ꯑꯌꯨꯛ ꯙꯨꯞ ꯀꯞꯄ, ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯄꯥꯟꯁꯨ ꯊꯣꯛꯇꯦ, ꯃꯤꯒꯁꯨ ꯂꯣꯏꯅꯗꯦ, ꯇꯤꯟꯅꯗꯦ꯫ ꯏꯃꯨꯡꯗ ꯂꯩꯔꯦ, ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯃꯒꯤ ꯋꯥꯈꯜꯕꯨ ꯈꯟꯒꯗ꯭ꯔꯥ, ꯑꯃꯒꯤ ꯋꯥꯈꯜꯕꯨ ꯈꯟꯒꯗ꯭ꯔꯥ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯒꯗ꯭ꯔꯥ? ꯃꯊꯃꯣꯏ ꯑꯗꯣ ꯆꯥꯛꯅ, ꯃꯄꯨꯟꯁꯤ ꯑꯗꯣ ꯀꯥꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ꯫ ꯅꯨꯡꯉꯥꯏꯅꯤ, ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯅ ꯊꯥꯡꯂꯨꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯑꯐꯠꯇꯕ, ꯇꯤꯟꯈꯪꯒꯤ, ꯅꯣꯔꯣꯛꯀꯤ ꯂꯝꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯕꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯈꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯄꯩꯁꯥ ꯄꯥꯏꯒꯦꯔꯥ, ꯐꯒꯦꯔꯥ, ꯐꯔꯣꯏꯒꯦꯔꯥ, ꯅꯤꯁꯥ ꯆꯥꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯃꯥ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯄꯨꯟꯁꯤꯗꯣ ꯏꯪꯅ ꯆꯤꯛꯅ, ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ, ꯃꯤꯅ ꯀꯔꯤꯁꯨ ꯍꯥꯏꯅꯗꯕꯤꯗ ꯃꯥꯒꯤ ꯏꯖꯠꯇꯨꯁꯨ ꯊꯥꯛ ꯋꯥꯡꯅ ꯂꯩꯖꯒꯗꯕꯗꯣ ꯍꯧꯖꯤꯛꯁꯨ ꯏꯖꯠ ꯄꯨꯡꯆꯥꯏꯁꯨ ꯆꯥꯏꯕ, ꯌꯨꯝ ꯐꯖꯕꯗ ꯂꯩ ꯍꯥꯏꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯕ, ꯀꯞꯅ ꯂꯦꯟꯕ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯌꯨꯝꯗ ꯂꯩꯕꯒꯤꯅꯤ꯫ ꯅꯣꯛꯅ ꯂꯩꯒꯗꯕꯗꯣ ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯄꯥꯞꯇꯣ ꯃꯁꯥꯅ ꯐꯪꯖꯕꯅꯤ꯫ ꯃꯥꯅ ꯇꯧꯔꯒ ꯃꯤꯅ ꯄꯥꯞ ꯄꯨ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯏꯁꯥꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯦ꯫ ꯐꯠꯇꯕ ꯇꯧꯔꯕꯗꯤ ꯏꯁꯥꯗ ꯃꯃꯩꯊꯪꯗ ꯐꯠꯇꯕ ꯐꯣꯟ ꯐꯪꯏ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤ ꯊꯥꯒꯠꯆꯕꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫